legislation ni punipan magmapung fana state kodi magta implement tawdaba na nupi sige hak kanna na bahona bada sauna apan nupi haina Governor Dr. Nazma Hepla na pongdo BJP amadi NPF ani ki barakta tungda kaiba lakpa yai haina naga People's Front Manipur State Union na BJP Manipur Pradesh ki matakta akan mawafang hamlati Kosem CBSE amadi Bosem na labo class 10 amadi 12 exam thagat ba mahiroi singda se minister nongthon beren yaw na yai pa pausel pirak Dr. Yaw na More Hospital da award pa kaya lay badagi miro binupi ama Myanmar da satuna angang unakre assembly me pam lay loy baga awra passing mention lagani hain health minister na thajaba pirakli Amasung nasi kumala pakusan ka ay liki aroy ba home mesta mohon bagana neroka FC po panel o humanida may kiba pirakli Mayam kurumzari adom ni biri basa impact news ni ay keke talksom na hojek pungsa si pau bagi maroy pau sing miam da pizari and then constitution gi makada nupi sing gi hak thengna na amadi nakoi na kanjana ba legislation kaya malai tongan ba legislation ni punipan asi mapung phana state coding makta implement tawdabana nupi sing gi hak kanjana bahon abda sauna apan mapiri bani haina Governor Dr. Nazma Hepla na phongdokre wafamase ngasi legal rights of women haiba hiram dalebak sin bathungna pangthokpa competition ke saruk amoina Manipur State Commission for Women na sindona state asigi oina mana yen topagi tharam da phongdokhibani ngasi Rajbhavan da pangthokhiba tharam adugi athoi pa mingthlen oikhiba governor na laibak asuna ningkha tamlaba matung constitution seba matamda nupi da adult franchise pidi ba asi yamna maru oiba right ni atopa lamsingda nupi gi mathakta sathaba crime kaya tatana tholaba so Manipur di crime topagi sang nemna leiriba se aikhoi ge saktok saningai ni State asigi oina di nupi singbu thak wangna thami haibada haiman ba thokloi malemda nupi singi da oiba khwaidi gi zawba kaithel leiriba asina mayek sengna takli nupi da sathaba ot neiba sing thoktana ba madi nupi nupa thong mana ba khunai ma porangna ba hona ba aikhoi pumna bakna soba thodang lobina se haina mana afil tawkhe Manipur gi nupi singi thona lengzel akhang kan bagi thona sing ase mitop sing da su utna matau tamhanba tangai phadi haina mahana makata ki ngasi ki thalamati da education minister TS Radheshyamsu sarugyaki In every part, even in Manipur, women have been fighting against the British, against other atrocities done by other people all throughout their period of history. But when country was liberated from the foreign rule, and our founders like Baba Sahib Ambedkar and others, they wrote the Constitution of India. The most important thing, the right which women got in our country is the adult franchise. To elect their representative and to get elected to the every democratic institution of the country. Thabak ama pangthokpa matam sana hoba ngamdabki hainabi ama lamdam asina lairiba se thadoktuna matangi mamal khangna thabak kodimang matam sana hoba ngamnabki sanabi ma dangai phadana sema mathok tari haina Kevin PD Minister Karam Siamna phongdokre ofam ase ngasi Reliance Industry Limited amadi Sophia Traders ka kusamna duna Langthawal Lepta Rail Star Lubricants ki authorized dealer ama hangtopki thoramda minister na phongdokhibani minister na ngasi hangdokhiba Rail Star building asigi anoba dealer singsu taramna okhibaga loinena minister na makata na phongdokibada Reliance company na ahan boy na lamdam asida laktuna asiguba thabak ama paikhat lakpa haibasi yamna laibak fabani maramaduna Reliance na matam asida thajaba lamdam asida thajaba thamdana sangselaibo khongthang asi miyamna su makoi gi thajaba manghandana makata na khudong sadaba kaya loba ngamna ba hona si haiki lamdam ama chakotpada mai pakpa entrepreneur yamna mathok tai Manipur da su mai pakpa entrepreneur kharadi laire mai palaba entrepreneur sing aduna lamdam asi manglomda sangsina ba hona bada soba mating ama oiri
white collar job khaktana lamdam ama mapung phana sakhat poi thokloi maramadana sinpham amada tungi lambi ningthina yatana thona laina hona ba madi sinpham aduda thajaba thamba ngamlabadi sinpham aduda mai pakpa ngamgani haina bakhatana phongdoki akoi masigi khudung chawa akoi longmina se haiba taragati reliance kumba company ma koi na thajan batarka lai ba mi singi da thajana hospitality piba aduga akoi gi leijariba potential sing talent sing thajana utokwa aduna notice da uji assam da reliance ki company thajana sanga kre mi lak me ama thabu pi boli panam thangre aduga akoi si oil report me ama hang torba ko torba mobiles ki kari gi adagi si district coding hang do kane na moina sung ngaki mamang da tapi ba ma Manipur han ba kusalaki bese masina mai paglak na reliance ki changat pori han ba dilambi do pigi banina Manipur da praja da kwai ki kana ba pirak patara ga di tung koina punsi chupa mingchat se le hoga duine BJP de lusingba NPF yauraga Central State asigi lainga asi tungda party ani ki barakta kaiba lakpa yai haina Naga People's Front Manipur State Unit na makoi ga saminara BJP ki matakta kana wafam thamlakni Manipur Press Club ta pawmi singa unabada party asigi president Morung makhuga na wafam asi thamlakhibani Morung na makha taraduna state asida BJP na NPF ka saminari basi center ta wari sanaraga yani khiba magi matungina laingak semani party asina sulandam asida party asigi mapangal kankanabagi thabak thorom kaya paikhalakli seraga asida BJP na Tamenglong Senapati madi atopa NPF na laingak paiba ADC singda BJP na Marom dom lengak pai na honari NPF ta yawba ADC member sing thoktuna BJP na ADC paisin na honari psiyaning de Nagaland ge general election asi loreba matung Manipur da BJP ka NPF ka gi hauzik ori film asi khanghan khragani BJP na hauzik tori bathabak thorom asing asina tungda party ni gi marakta phaba oirakloi haina phongdorokli pawmi singa unabata da party asi ge general secretary su yauki Chandel gi si aikoina government sem na ngai NPF na chingduna government sem na holab da BJP asiga yanadre aikoi NPF ki mising asibu sum lawba yaba lawthoaga mohoina BJP sarkar semkhre thugai raga BJP oina sembase masi chumde haina aikoi khandun lekhibani pairiba BJP gi chief minister digi party gi leader singna tauri base pummakse Khan Thabiraga, Karina Karino, Hina Chakadabu, Kalaga, Chatlabadi Pagani, Natrabadi, I could report people that Tung, I could Akai Basu talk like Bayana lay. Board of Secondary Education Manipur BOSEM, Council of Higher Secondary Education Manipur COSEM Amadi, Central Board of Secondary Education CBS in a lower class Dinam Sungtualka examination, Tagadoriba, Mahiru singing from the Seminister Nonton Berena, Yaipa Pausel Pirakli. Seminister Gi Pausel Sida Hairi. Mahiru Singi quieting Maroiba Tanka Gamoriba exam, Asida, Mahiru Singna, Poning Sangna Ningtina, Honadona Tungi, Carrier Semona Bahari. Mahiru Singna exam Asik Damak stress Lobi Muhuta Ningtina, in the exam Tanabasi Minister na appeal thoroughly. Tasiki Taramapan Amadi Kundiki Hogodoriba, Bosem Amadi, Kosem examination Gi Manguinana, Lebagasi Education Minister Toxom Rati Shamna Pausel Piraki. Waham masih ngarang bawa perata leba New Secretariat ki office ta pangto ke ba press meet ama da phongdo ke mini mahana Mahiru singda sauna mai pa na ba kita ba kan hona bio badi mama pa oi singna masa singda pressure topi tena ba haina so apil toke amarom da mamang da thoke ba leba thiba thodok sing thok han bi tena ba free and fair exam sathan badas sathana basu apil toke ki anauba sarkar segi Shiksha Bibhag Paijava Mantri Amawaina Ayakna Quegi Sassing Tarik Tramapan Amadi Kunda Hogodoriba Metric Amadi Class 12 ki exam sira Sarok Yabigoba Sassing Kuting Magta Satra Satri Kuting Magta Aina Yaipamangol Pijari Madudi Queen Tagadoriba Prekas Reisra question do Yam Nuaina Pava answer no Iva answer Pazabana Kumamba Oiduna Perkhada Makoi Loinamo Apava flying color Galona Thornava in appeal Tozari, when set Pachum the Mating Pangba, Koi invigilator Tariba Koliva Mayam Sigi, Mating Pang, Mokotpa cushion, paper what Pokotpa Isapada, Gari Tugai Birak Pakot Pasuma Tovirapa, Siso Tobidanaba in a Mayamda appeal Tozari. Haide Hogodoriba, Kosem Nalova, class 12, Gamasong, Laliba Pevari Kulum, the Hogodoriba Bosem Nalova class 10 examination Tagataba, Mahiru Singing Mapamda Manipuri Students Federation MSF.
Reformist Students Front RSF All India Youth Federation AIYF Dasam amasung AIMS ki punsilaba Indigenous Students Coordination Committee amasung All Manipur Government Higher Secondary Lecturers Welfare Association ki tongan mase role singna yaipa pausel pirakli Mahiro yamna laiba Manipur Government ki school singi manungda ama wariba yaripokta laiba Azhar Higher Secondary School ki lam lanai mi singda mamangi laingakna pata pithok lamba ase athuba matamna hadu haina ngasi school asigi mahiro singna wakan infam sathakre wakan infam adada saruk yakiba mahiro amana phongdorapagi matungina hojik Azhar Higher Secondary School asida mahiro saniya kai hen tamli asiguma mahiro yamna tambe school amagi patabu lanai mi amada karamna pithok lamli bano haina wahang torokli School asigi infrastructure building kaya sagali pa masung boys hostel sabagi thabak sathari bani pata pitok hiba sinamaram orega sengo sakgi thabak thoram sing sathabada sauna pan bathokhale atuba matamda lengana mi sangbidana hojik sathari ba Manipur Legislative Assembly gi mifam asida hiram asigi matang da phokat pidana sabsaba warep amalobi haina mahiru singna phongdorakle More hospital gi gynecologist doctor transfer takibaki mahut amadi awara passing atubada tharak trabadi miyan hospital so lolagani haringai serak asida Myanmar da satna angang unaba yaukre Indio Myanmar border town more da leriba ama changaraba government ki hospital asib lenga ki minister MLA amadi makok thoba official kaya ama laktuna hanjin yangsil labasu hospital asida gynecologist yauna medicine specialist blood bank ultrasound machine ultrasound technician amasung x-ray technician singba kaya gi awat pamiyamna mayok natuna lagli biyam asida delivery tawba ngambaroi haina authority na hairak patiki yamthang ngani ba Myanmar gi Tamu town manung dalaiba private ki Grace Hospital da satuna February gi hoki batang tara tarukta miron bi amangang unak kibani hairi mamang da health minister amasung health director da Maitai Council More gi first day na gynecologist mahut thabirak thaba hairubada minister na February tha phawbi banung harakani haina thajaba piraki adubo hojik phawbi gi oinadi thabak oina pangthor palaitri hairi Nakalamanamda health minister Langpol Apam Zenta Kumarna More Hospital awara passing assembly gi mifam hek loibega mention lagari haina phongdorokli Konong lampakta laiba Arena Culture gi office ta Nipan Suba Theater Olympics ta saruk yaruga ta ba theater amasung sumang lilagi group singbu puning thogat pagi thoramda saruk yaruba batung Impact News na More Hospital gi matang da hangba wahang gi paukhom oina waham asi phongtolakibani wahang adada Minister Janta Kumar na makha taradana More asi lainga kasuna yamna maruina mayeng thalmi ba mafam amani Assembly hek loibega hospital ati awat pa khujuk khulai sing lairagari loinana Walibe staff sing sungsoi choidana mention lagani haiki Impact News na makata na lenga ke hospital ning thina samjin sajindriba awara passing mention triba si lanai oiba hospital sing na kodong saba lorba ngairi bara haina hangbada minister na adugumbu wafam leiti haina phongdoraki Tangkun gomdoi da koi assembly session loini siek loi matung da gidi kana aida laibada phangada mokal potana thuna la hai madada more is a top priority adagi karigomba khoina laibada matam kitang changani kitang chondani nimikran chondani habi tarkana any other hospital amatagi available mokal pochession more the pigani amazon more is top priority ren hajan assembly session manung ne ade assembly session manung asida de koi yamseng hargi di practically minister singa te se araba jaga chana de amachung ate di kan tong de aduna haid basing dadun maram kitan thengda manbi wani koi thengde ba mangti natte ating mori hostel manung ki fencing di manung de wale mi yamsing de kai ge lege koi kana yengjil le koi yamseng na harga di tangkun ngum doi matong da koi na koi ki matam phang ga di koi sam chakani adu ka matuda koi awat pagi koi yar ge thuna to private pin hona ga ni Impal iski manung sana laiba yumnang kunogi lainin thok puthiba community hall danga si free medical camp ama pangthokre laikai asiki mera paibi amadi club na sindona medical camp adu pangthokibani camp adu da medicine heart specialist pediatrics amadi tongan ba lam da khang haireba doctor kaya na sarugyaki Regional Institute of Medical Sciences Rimski Cardiovascular and Thoracic Surgery gi retired Professor Dr. KSS Kalana Lusingdana pangthokiba ke badada sorana mioi sohum lomda medical treatment pitana hidak lang taksu lemna yenthoki Yumnam kunoda leba nungsijaraba Maira Paibi Association imai benchna amadi club ki mioi singna sillangaga organize tawjabani akhon tawjebe kem masi lamnam masida leriba anaba camrambu lemna layangba
amadi masagi laiba myo khuding moksing ase akhona blood pressure check toba chini isagi chini sarukse wangi wangdi yengthokpiba amadi masagi da kareba heart ki isi loba asini singba akhona tawjari amadi pibe yaba hidana ta khuding moksing ase loina lemna bijari yamna nuai jaba amana pharmaceutical company mayam na hidak pibiraga ngasi akhona mayam da awaba se khara kopong ta free medical care masi tawjabani Porampata Laiba El Sawi Nursing Institute ki Mangasuba General Nursing and Midwifery ZNN best ki capping lem lighting amadi or taking thorama mangasi pangtokre. Infalis Deputy Commissioner Complex the Laiba Pansai Baban the Pangtoki Batormamada ZNN gi Anuwa Mahiro Singh da Nurse Amas Oibigi Asset Wasak Institute Secretary L Rajani Balana Lahonki. Of this assembly, recognizing their Manipur Legana Home Guard Singidamak Henkale Hariba Tolob Matik Sadi Basic Pedal Palising Mangaga Sama Contra Amasung Great Pedal Palising Amaga Samapan Kakpi Basimatik Sadi Haina Manipur Home Guard Employees Welfare Association Langakta Wakalagli Manipur Press Club the Pamwi Singa Unabada Association Ski President Y Mangina Tolob Hengal Halibani Haidana Supreme Court minimum pay Pikadaba Pigadaba the Takiba order adu lengang na Indre mamang sahida Manipur High Court na contempt case sama thangat patiki Home Department na tolop hengkan na bagi order tholak pani Supreme Court ki minimum pay PU high order indabagi mayokta amok na High Court ta thasi ki tang taratrokta case ama mung thakre matam kuina wajar raklaba Home Guard singna talakli badiman singa se minister na lengang na yang simbi hai na fongdoraki Law Secretary na Law Department na piba minimum of pay haibisgi interpretation je. It is the total salary including allowances at the initial entry point. Sigi file number ase masida process to badana lising kun ga chate ani se tai hai. Order tholo badana file number part 2 du to khraga akoina highlight tawning di part 2 se thamamaga matau karmai tawna part 3 sida muk semaga order ase sumaina pirak panu hai besa koi chingna jare mamang da phanggi bai assembly da ju honorable chief minister na yengsen gani hai tolob amadi thole iba tolob asina akoi da pien ba yogda bagi akoi na haijabani piri ba tolob ase amuka hana yengsen biyo All Hill Area DPG completed re-recruitment candidates of Police Constable Male 2016 ke Zayata Besna state asigi sing inform sing the thasi ki tang taratar ki ahing nungyai ki tarani pan ki ahing nungyai phau ki oina kaukiba total shutdown handok pa laite hiram asigi matang Hill Area beds amadi All Manipur DPG completed re-recruitment candidates of Police Constable Male 2016 ke Zayata Bes ki lusing basingna siyang phamina dana yanaba purakre haiba Pausi sing the Ponglapa Aranbani, Hinamasi Matanda Langaki Maketi Kanaguma Matagawari Sanaki Valati Hina All Manipur Bes Ki President A. Binoina Fongdokre. Nasi Paumi Singunabada Mahana Total Shutdown Asiki Banusana Apapata Tolapa Kotimak Langana Daita Pugadabani, Tasik Tangtarani Pan Hingai Pauba Satagani Hina Toramba Total Shutdown Si Matam Kaktava Shutdown Oina Satanapasu Sem Sadana Lady Hina Mahana Fongdoki. Hill Area Gi Oiva spokesperson Tauthang Hokip ka loiner kan da government ki side ka ai samu yor kan da pan asi hantokre haidana print media khara da sengthok pirakpa irakpa aduki matik lali ai samu yor ga sanagi basu leite government ki side ka phaminaraga sanagi ba wari ama bok leite yasna basu leite masina maram or kan da ekoi tawjariba total shutdown asi adum makha sathagini undefinite masi matang sengthok chage Impal West District ki Banung Sanba Lamsang Police Station na konba lamdeng khonongda hokiba February tarani thoigi nungthilda yum ama mai tharamba du ka mari laina na sena ba miyo yani police na pharba matung jail da thajin khre hairi jail da thajin khraba miyo sing adudi maitalu lamdeng khonongda ki kai samne la kan Elias Bin Laden sahi yang hai mapanam sung tagel kolom nai kai dik sabuk mam ibo pisak sahi yang hai ni pani hairi panbe yabadi yum mai sap ki thadok adu da ngase pam tom bagi Pabot Kuntramanga Lupalak Amarong Sanayaw na Polam Kaya Tumna Sakibani. Lilong dalay batongan balup singa 5 ZNK rifles ka kusam na doon nga si Nisaki Mayok ta sa rally masat kre. Rally edo nga sa yung Lilong Bazar taki hor Lilong hawri bimay lekay itika faw basat ke. Rally edo da Lilong dalay batongan balup singa member sing school gi mahiro sing yaw lang po na miyo isang nga rom na saruyaki.
rally da nisa saba yon batola si horag liba angang singi punsi kalasi lelong da nisa saba yon bayaroi hai di iba play card sing sujina ki bagalo na kalau kaya so lauki miang rally adu hori bi mai lekai itga yoraga miang ifam amasuk phamki mifam adu da headquarter 9 sector AR IGR South ki brigadier 5 Zen ki commanding officer Thawal district ki SP Nafamani narcotics cell ki SP Sarugyaki loinana Nisa Tingwi Kongsang Sangsilapa ka mari lainana tongan ba drive sa tarakpada miyan na mating pipi haina Saruyaki ba mitung nensing na fongdoki. This fight against drug, it is the first step towards making a free Manipur free drug. And the motto, our today's rally's motto is United we stand to fight against drugs. lamdam asidagi nisha si muthatpagi pambana maram oiba mkhoi khonjen kya su goi taba phangle aduna masi hendok thoidongna lamdam asida nisha muthatpam tamta mateng chauna pangbirang nibdam ta tu sena ikoina organization gi makai dagi lenga ki thopuriba sarkar asida ikoina madu maso appeal tawjaninge mayam khuding makta yarwa police manungi inner voice hai je akoina activate tawa sangi adu oita gadi police khak natre mayam da yarwa police to ga chamin na akoina drug se thingba ngangani ngasi hojim sijin lai akoina SP capsule WI tablets mayam sina sijin ga effects are quite udri about it. After 15-20 years a day, so the machine according to health the capsules for the care the way so लगी उगड़ी निकाले. इस नोबल कॉज में सम्मिलित होने पर मुझे बहुत ही ज़्यादा खुशी और हर्ष महसूस हो रहा है और सबसे ज़्यादा खुशी जो बच्चे हमारे साथ बैठे हैं उनके पार्टिसिपेशन को देख के हो रही है क्योंकि बच्चे ही हमारे सोसाइटी का फ्यूचर है. ड्रग हमारी सोसाइटी का ऐसा मैनेस है जो कि ना ही इंडिविजुअल को बल्कि पूरे परिवार को और हमारी सोसाइटी को अफेक्ट करता है और उसे टोटली खोखला बना देता है. तमिलनाडु डिस्ट्रिक्ट के डिप्टी कमिश्नर आर्मस्ट्रांग पामेना रेलवे प्रोजेक्ट न सोहलब मारांग सिंह विलेज के खुंजा सिंह लुपा करोड़ कुंट्रातर की कंपेंसेशन अरान मियो सिंह पीख्रे अबदी महाक मसाना लुपा करोड़ मका लौथोख्रबरा हाइबेगी सिंह लेरे हाइना मारांग सिंह विलेज के खुलाकपन फोंदोरकली संगाई एक्सप्रेस अबदी पीपल्स क्रॉनिकल दा फेब्रुआरी 33 मारांग सिंह विलेज की मतंग फंगलखिबा वाफम सिंह मतंग सेंगदोकलदुना कंपेंसेशन पीबगी मतंग मारांग सिंह खुल की अथॉरिटी न थबक थिंगबा असिदा पुंगमोन की खुलाकपा सानोंगबना थबक थिंगबा कांगबु एक्शन लौ हाइरिबा असि अरान वाफमनी पुंगमोन हाइरिबा खुल असि कुमजाले सिंह सापन कुंथानी थोई खक्तदा हाउसोंग खुलदगी क्रिश्चियन सत्पगी तमक सोंगथोक लगा खुन पानखिबनी मारांग सिंह खुलगी निंगसिंग बथोक्तबा बतमदगी खुन पालकलबनी कुमजालिसिनी तरा तरुक्ता हानगी लाइंगा की मकोक्तंग ऑफिशियल क्या यावना डिप्टी सीएम ऑफिस चैम्बर दा फंखिबा मिफम अमना केस ngamba kangbuda paisa pi bahai ne yanaki basigi onatena bada amadi court ki samon laina mamangi jun tara manga amadi tara tarukta compensation pibigi award order adu semlaga case labjoi amadi thon kulung gangmeida pikhibani orale bifam asina hariba mioi ani asiga lautunar ga compensation gi yanba sanpham singa se aran ba mongda lauthokibagi damakta DC Armstrong pame case labjoi amadi थन कुलुंग गांगमई अहुंगी बथता सब जुडिशियल मजिस्ट्रेट तमिलोंगी कोर्टा क्रिमिनल केस प्रोसेस तो हौरे हाइरी गाजिलुंग कामई मरांग सिंह खुन की मेंबर्स ने माना करिसुना तबा माना थुंकुलुंगा लबजोय के पैसा खरा लौरगा खुन सिगी खुलाकपगा सेक्रेटरी सिना खुशी रसीदा बन कौबनी हाइबदो यामना लान वाफमनी माबुदी खुन के जनरल पब्लिक ना मांगोंदा एक्शन या लोखपे अब लोखकिन Matang source break amalungsaki break matungda ahanba Thangal Cinema International Film Festival 2018 ngasidagi Thangal Cinema da haudokibagi pau festival asida award phangmangam khraba akhanaba Manipuri bdi English movie sing utkadori haibigi pau loinana impact news bu ming tadun lebiu break matungda mayamam kana taram nok sare bulletin asugi makata pau miyam da pizari ahanba Thangal Cinema International Film Festival 2018 ngasidagi Thangal Cinema da haudokre tha asigi kunmanga da kunmanga paw pangthokodrba International Film Festival asida award phangbangam kraba akhanaba Manipuri amadi English movie sing shoot kadori Thangal Bazar da leiba Thangal Cinema da ngasi pangthokba festival hawdopagi tharam kamari lainena Megazatra kongbamna Thangal Cinema na ahan boina International Film Festival ama pangtholiba lamdam asida leiba film bu pamjaba miyoi singda mahaw ama pibangam gani loinena festival ase makata na pangthoknaba phongdoki film forum Manipur chairman S Mongol Zauna lamdam asida film kaya puthok labasu quality film puthokpa ngambra haibigi wafam ama dilairi
lamdam asida puthokpa afaba film puthokpa ngamnaba loinana miyamda uhannabagi pandamda palace compound da laiba MFDC da thangsa amadi nowaizing numita screen taraba film unnaba honari haina phongdoki sonara fashion designer Robert Nauremna lamdam asida quality laiba film puthokna film forum Manipur yona mari lainaba authorities signa pongning sangbiu miyoi kharana thingba laitaba maongda film pangpu da puthokpana lamdam asigi film gi khongsatta asoiba lakatra haibagi saksin kwa thamki Tamda akwai Burmese ki refugee me ang Manipur se me lekun ruda moi kaji tawni interact tawna jana film di matang da ni ghost ka film ga tawna mi me ang je asuni bate jam hol full loidra pol show ani lu ga da taw film ma ga repeat taw yu ga ni tawna tum bagi maho ma admaina pi ge bani aduna ma na mu swaina mu taw be se ko yu yam thajana ma se da no ba मागी कनो तो तोरगा मयाम द फिल्म की अब फिल्म महौ मा कोई मनपुरी भावोक ता फंगलेने खनबदा कोई नुय पोई Manipur State Kala Academy na sindra pangthokpa All Manipur Somalila Festival 2017-18 gi mako pathang takraba singiming lautokre Bestmaker Artist Association gi tharoi ahamai mahauna Best Production takre Best Director na Gitchandra Songtham gi direction piba Iramdam Manipur Artist Association gi lila Thawai gi thawai na takre Bestmaker Artist Association gi yumnam Arun Kumar na tharoi aham bai mahauda lokiba role ahenbada Best Actor pikre aduga Best Actress na Thongam Hiramoti na Iramdam Manipur Artist Association gi thawai da thoibinau gi role da pikibani Haukiba manglam satta sumna salama paripuri gi lisa saja sing ngasi mirol na nathai duna satpatagi amam lambi da laglibani wahomasi ngasi Nongandriba ahingi yakairol haina mingthonba audio album phomi tharamda maidingu laise masana jawpana phongdokhebani audio album ase Salai Holdings Private Limited ki vice president narengmam bisorsit ki mai ekta khana sauba wangforel sintha apun basero gi lising purel Dr. Yankopam Saraschandra khodol tamdana madi saithadana ibani ngasi palace compound laiba MSFDS complex pangthokpa tharamadu da maidingu laise masana jawpana Isai asiki nimingau asina ngasiki mirol na hingliba punsi marel asibu mayek seng na saithari isai asina yakairol oidna manglam satki lisat sajat hongkraba ngasiki khonai asibu amughana mangal gilambi mada purak oida sano ngasiki khonai asibu samba sel mada lakhandana tangdu laitaba taksi kasi laiba amari ipa ipu masak khangna satpa khonai ma oina bagidabak aikoi punama to oina khongpham thangmina si haina phongdokhi Taramatu datin kiba yamlaba miyamna lising purel Dr. Yankopam Saraschandra gi ayek papitamda hailai katna lising purel asina kunai asibu singkhana bu hanabada laukiwa thodang singkai khumna botki ngasiki taramatu da Salai Holdings Private Limited ka chairman cum managing director Narengbam Samarjit amasung lising purel Saraschandra gi loinabi Yankopam Indiraso saruyaki Hongdok pawawa kunayama Daunai koi sum hingba taragadi koi ki tunglam chat pum mangani masi no ngandri bahai base masya adum koi ki punsi si natraga koi ki lamdam si oi ba koi ki yellow miss si ki koi ki tungdal la ka da koi future se adum mamdra laiba du ma no ngandaba future ma de koi hungum si yamna arang ba future ma yamna koi ki sa si achumba masak khangba aduga ai haiba pot da yamna nungsijaba madu ngakpa Blue Lip Pictures Singkai Production SK Technologies ga khosam nadra amadi Rams Longjam lamjin lamtaktra pangthok putokataba yaisa haina mingthon Manipur Picture film ambi yai fatongni thoram pangthokre Emphali kodung mamangda leiba lamyan masanglen da pangthokeba yai fatongni thoram aduda film ga bari leina mioi kana saru yaki Dembeso Sharma gi wari screenplay amadi dialogue ta hari film asi Pankhat katabani singkhai na putokadar film asida Impact TV na media partner oiri. India da ngarandagi haudana pangthokhiba malengi nipan soba theater Olympics ta saru yaroga da theater amasung Somali lagi group sing areng culture minister Alexander Kumar mari mai palana mapuning thokakre konung lampak ta areng culture officer department asina pangthokpa well wishing pb gi tharamda minister na artist sing da puning thokakhibani Theater Olympics asida saruk yaga tariba lamdam masi theater amasu Somali lagi apun bakrup mapan gi artist amasung director singbu minister Alexander Kumar asama kutul tangki ngarandagi hauduna April thagi tang nipan phawa pang sathagatariba Olympics asida kalak setra ki daghar sangnai theater director Ratan Thiangi Macbeth singba drama amadi Somali la singna India amasung malengi lebak kuntra rom dagi lakpa
theatre group singi so samari yankai marakta utlugadori puning thogat pagi thoramadu da aring culture gi chairman amade theatre critics sing so saruk yadan artist sing puning thogat ki Wangsing Kono Dalaiba Kanala Chitaba Loibi Moirang Sahi Marpunito de Mamang Sahi Mistress Iowa Sakin and Consum of the Miss Iowa Gi second runners of Taki Arsona Consum the Salgi Mating Pikre Kanala Traversing Mating Pangna Kidamak Tolakiva young guardians of Manipur Sender Salgi Mating Asi Kosena Kibani Loinana United States the Pangto Kadariba Mistress Universal 2018 da Saru Yarukotebi Asakir and Consum Kongsa the Mai Pako Purapangam Nagi Mangul Niboina Nasik Bangasi Town Kibani Sahi Kuding State ki Takta April Kulumdo the Pangtol Bakongzom de say April Kunmanga the Pangtok Pakaloriana April Kuntare say State ki Takta Thorum Pangtok na Anglo Manipuri Ward Yasang Maliklam Nasigi Mirol the Kangan Gadabani Haina Kanglai Park Dance Association KSA Kiserolaman Hirakli April Kunmanga the Sonakiba Kongzongi Lanfambo April Kulumdo in Haidana Lenga Gasina Kongzom de Haina State ki Takta Thorum Pangtok na Puaribo Lana Lamsing Libasuna Malangi Lebak Mamang the South Toxana Hinglamba Manipuri Kunayasi Kai Pirup Kumlakpaki Fibamda Lakhangadori Haina Serolsana Makatari Tawal Trail Diki Nung Lango Pekpa Tingnabagi Tingbagi Mayokta Ngasi Tawal Trail Kongnung Sinmi Singi Apan Belupna Kongjang Sangsing Kre Lango Pepaki Tabagasi Torelasi Koibada Lady Bakul Tara Ronki Hingnabagi Pambi Oibini Hairi So he Marpugi Mamandi Hari Bakul Sing Asigi Hingnabagi Amatangaraba Santok Lambi Oidana Lagli Haina Committee Asigi Miam the Fongtorki Tawal Multiple Purse Dam Sazil Lakpatagi, Lango Pekpada upon Boivena, Zesipi, Tatati per season adona, Lango Pepiki Tabak Satavani Hari, Masina Maram Oiraga, Torel Asiki ising Mossel Lagna Pamaram Oidi. Moina no Mina Kappa Surani, Tana Yala Surani. Aku di isa thang ningai lekte isu thang ningai lekte moina shu ganu tau ganu har gana yum thongi lupa la taba thabak hapiu kokalen gi dai phada attack to yaroi bsp gi da epti to asu mi da khut thaba yaroi he khut thaba da akoi si gani megha radhe sam moi ahum na mantri mandol oi basibu akoi gi thabak chuba thingaga akoi chara helaga kangaga siu hai braiba moi ahum sina ngak ngam daba mantri mandon moi di kari to gi mle mantri wai ning gi bano akoi gi khongnong sida thabak thingba sukya yaroi mapok gi sung ngam sung ngam Yari Pok Lerol Tel Pitrati ki Turela Sida Tabak Suriba Maibam Dore na Fongdorapada Lango Pekna Turela Sigi Sing Mosil Hale Haribasi Yumpam Yaudabani Government Laktra from Asigi Miam na Hingliba Punsi Marela Si Hak Tina Yangsen Haning Bagi Apapa Fongdoki Loinana Government Topa Santok Lena Lambi was Semi Nava Piltorkli ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯔꯤꯕ ꯅꯨꯡ ꯂꯩꯉꯣꯏ ꯁꯨꯕ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯄꯣꯠꯊꯣꯛ ꯑꯃꯁꯨ ꯂꯩꯇꯕ ꯈꯨꯡꯒꯪ 5 8 9 10 ꯑꯁꯤꯒꯤ ꯏꯃꯨꯡ ꯄꯨꯅꯔꯤꯕ ꯏꯟꯀꯝ ꯑꯣꯏꯔꯤꯕ ꯃꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯊꯥꯗꯠꯄꯤꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯀꯪꯉꯒ ꯁꯤꯕ ꯍꯥꯏꯕꯗꯨꯃꯛ ꯇꯥꯔꯦ ꯂꯥꯛꯅꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯁꯅꯨ ꯒꯤꯗꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯕ ꯁꯣꯔ ꯍꯣꯜꯂꯤꯕ ꯍꯛꯆꯥꯡꯗ ꯍꯣꯜꯂꯤꯕ ꯁꯣꯔꯅꯤ ꯃꯁꯤꯗꯤ ꯂꯥꯏ ꯂꯥꯛꯑꯁꯨ ꯊꯥꯗꯠꯄ ꯌꯥꯔꯣꯏ Banbe Yabadi, Thobal River Conservation Committee na Thobal Torel Gibosel Laknipa Sing, Asitaki Kanna Government Ming Sangbina Badiman Tautana, Lakibani, Lodena Tasaki Hoki Patari Kunmarida, Thobal District Ban Kaudana Kongsang Sangsin Kiba, Lakrabani. I quite Tabak Suzage, I question a Koigumna, I question a Koigumna, I quite it's a cow. Kaksing District Headquarters si Sangha Hogdi Happy Kudong Sabalong na Hosi Jose Satariba Assembly Session da Political Kudong Sabalong na Bagidamo District Kasik Headquarters si Waikong Tongzao da Tangata Bini Haina Fongdorok Leba si Live Activity Haina PYC Vice President and Sarada Fongdorok Wagai Assembly Constituency ki Manung Sana Leba Kairak ki Club Taruk na Sindana Kairak Kaitel Cabinet Hall na Pangto ki ba Paumising Unababada Wapamasi Mahana Fongdok Kibani Lengan atu matam da yena ningai leitraba hojik lady pampham asu da district asik headquarters sadaduna atu pampham da sana ba honar glabadi wagai assembly constituency manu sana lady ba kaire ki praja signa khongsang kya sang sena ba sem saduna lere masida tholak pa phapata pumba manipur laiga na thogdang logodabni haina kan wafam thamli ngasi gi unabadu da IYC SWC ISSL YDA Saida PYC hariba club singa sigem hiu singna seruyaki
राष्ट्रीय स्वयंसेवक संघ RSS मणिपुर फ्रान सिंधुना थासी की तरा तरुक की सथरकलिबा तरुण शिविर हाइन मिंगथोनबा युथ कैम्प अमंगसी लॉइसिंख्रे कुमलपाक आर्चरी ग्राउंड पांगथोकिबा लॉइसिंबगी थरमदा मणिपुर पब्लिक सर्विस कमीशन की MPSC के चेयरमैन रिटायर्ड लेफ्टिनेंट जनरल के हिमालयाना फोंदोखिबदा इंडिया सौरागना तोंगान तोंगान इथनिक ग्रुप सात्रुक सात्रे रोम लेबगी मनुंगा नॉर्थ ईस्ट इथनिक ग्रुप साम यांखै रोम लई इथनिक ग्रुप सिंग असना इंडिया के नेशनल इंटीग्रेशन सागतपदा मरुइबा थौदांग लौरी लेबाग असगी नेशनल बिल्डिंग सागतपसु मणिपुर के सौरब कंट्रीब्यूशन लैरी हाइन फोंदोकी नुमित हुमनी सुमना सथरकिबा नेशनल कैंप अदुदा लमदम असगी येलोंगैदगी लेरकलबा सन्न खोनबा अमदी तोंगान तोंगान नाट की मरी लेनबा आइटम सिंग पांगथोकी गेम याउतना एकोय लाइरिक तमिबने ने पंतन तंबा गेम सानरी ने पंचान सानबो बदुना यारो आई करी आई ना कमाई तौना एकोय की इसागी दमक्ता इमा इपागी दमक्ता एकोय की लेकाई की दमक्ता मणिपुर की दमक्ता करी कंट्रीब्यूट तो नबके ना इसा की अंगम बगी बतुना गेम अमान तमियो नेशनल यूथ प्रोजेक्ट ट्रस्ट न्यू दिल्ली की लाइफ टाइम मेंबर लाइसरम विजय कुमार नेशनल इंटीग्रेशन यूथ अवार्ड 2018 फंगलपदा एल गौर संगीत अकादमी थौबाल की प्रोग्राम कोऑर्डिनेटर नौरेम गुलापी भक्ति ग्रांथ केंद्र विद्यालय इम्फाल मणिपुर पुंब की लाइक थीबी अथोय एहन तानबद गोल्ड मेडल फंगलपदा एल गौर संगीत अकादमी थौबाल थरम पांगथोक्तना तराम ओखरे हाइन सेरोल हायरकली श्री श्री गोविंद जी टेम्पल बोर्ड सिंधुना इंकुम जालसिनी तरानिपान अमसुंग तरामापन की गोविंद जी सेवा कैलेंडर हौनबी मतुंग इन ngasi गोविंद जी की सांगलेंदा रिलीज तौखरे कैलेंडर फॉर्म की तौरम टेम्पल बोर्ड की एग्जीक्यूटिव ऑफिसर सोमोर जी सलाम गोविंद जी टेम्पल बोर्ड की पाजी संगलाप टेम्पल बोर्ड की मरी लेनब थौमी कयाना सरुग याखी चाही खुदिंगी फोंगबा दुमाइना ngasisu अखोइना गोविंद जी टेम्पल बोर्ड की गोविंद जी टेम्पल सेवा कैलेंडर असी असीगी नुमितसिदा 2018-19 की ओइना असी फोंगजेबनी मयामदा धर्मगा मरी लेनबा सोक तारीख पुनमक अदुगी नॉलेज पिननबा मसी अखोइना मयामगी सेवादा फोंगजेबनी CRPF की हुंपु मापन सुबा बटालियन सेंद्रंग इम्फाल की मंत्री पुखरीदा सिविक एक्शन प्रोग्राम 2017-18 पांगथोखरे स्वच्छ भारत अभियान की मनुंग सनंग की थरम बटालियन असिना सेप्टिक टैंक याउबा टॉयलेट अमदी वॉश बेसिन साकी बादसु संघा की थरम सरू याकेबा MNN सेक्टर की IGP विक्रम सैगल नाहाकीबदा नेशनल हाईवे नंबर 2 असिदा मसी साब असिना लंबी सिदा सतोकसिन तौरीबा मियाम अमदी IOCL FCI अमदी LPC की गाड़ी सिंग ड्राइवर सिंग नसुजिनबदा खुदोंग साननबनी हाइना फोंदोकी माना मकातान हाइकेबदा लोकल मियाम की शांति थंबदा अमदी CRPF ना सोबा मतिंग पांग हाइकी ngasi की थरमदा CRPF की हुमापन सुबा बटालियन की कमांडेंट धर्म प्रकाश अमदी सीनियर ऑफिसर सिंग यावना मफम अदगी मियाम ना सरुग याखी फेब्रुआरी की हौखिबा तांग तरामाथोइदा पाउसी सिंगदा खुराई कोनसम लाइकाई गांखम संगीता सही निफु अपोप लाइकित्रबा जोगिंद्रोबो सोशल वेलफेयर डिपार्टमेंट थबक हापीगनी हाइना नामथाक तौदना फुबाला मखा लाइकाई लाइकित्रबा लाइस्रम थंबालंगी मसानपा लाइस्रम नीलचंद्र सही यांखैनी थोइना लुपा लाख 13 लौरगा लोटख्रे हाइना फोंगनरखिबा वाफम अदु अरान वाफम युमफम यावदबा वाफमनि हाइरी थदोक असिदा लोटख्रे हाइना मराल सिरिबन लाइस्रम नीलचंद्र की फुबालादा लेबा मयुमदा पाउमी सिंग उनबा बदा भाना वाफम असी फोंदोलदना संगीता हारिबा नुपी असी महाका कोर्ट मैरिज तौदना लुहोंगदना लौबा नुपीनी हाइना फाउदमखी संगीता मसाना नुफा असिगी युमदा लैसी हाइबदा याददना वांखैदा लेबा मसेगे मयुमदा लैमिनरबा मतुंगदा नुंगाइनदबा अमदगी महाक फुवाला की मयुमदा लैबनी अमदी हौखिबा जुलाई की कुनिथोइदा लमफेलदा हार लेबा सतपा मतमदा संगीताना उनसी हाइदना कोल तोरक्तना नुपा अहुम अमदी मसेगा लोइनना लाक्तना महाकु मसेगे मयुमदा पूरगा किहनखी परोबा पुलिस स्टेशन दा कमांडो सिंगी मांगदा महाकु नमदना संगीताना पुबस पैसा सिंगदबनी हाइना साइन तवन की हाइरी इंकुम जालसिनी तरातर के अगस्त 19 दसु कोर्ट लैरिङैदा संगीताना महाकु नौमैना काफ्तना हातकनी हाइना कियनबा लैख्रे सही असिगे जनवरी 13 दा कोर्टना केस असि लोइरे हाइना लाउथोक्रे अमदी बिशप पुलिस स्टेशन दा SDPO बेसोरजित यावना माइके एनिगी मियोसिंग उनदना वारी सानकी मसिदा संगीताना महाकु नमथाक तौदना थंबिरी अमदी पैसा लौख्रे हारिबसे अरान मोयम फम यावदा वाफमनि हाइना फोंदोखिबगा लोइना संगीतागी दमक मतम सुपता थोंग हांगदना लै हाइना मीडिया की थोंगदा फोंदोखी
MSPDCL Imphal East Division की Deputy General Manager Thokpa Serol Lamana Hayeng Amadi Hangsit February 38 Sungkunda Lamlong Sub Division की TV feeder na konba mafam singda semjin sadet bi thabak sathagada ba maram oidana ayu pung tarade nungthil pung ahum phawa maimut kani hairi kainong taba namrakam saga yumda ba puyagi anisub bolong ngasi phongkhre ngasi hawba marak irom laikai da pangthokpan namarakam saga gi oiba thorama ba en nimai san iba yumda ba puyagi anisub bolong adu phongduk khibani ngasi ki thorama da mari laina class 10 amadi 12 exam da sada humbudra phangba mahiro singda asama khutol pidna puning thokot ki laina namarakam saga gi tongan tongan masak nai ba mioi sing puning thokot ki thorama ko mari laina nambol assembly constituency MLA and lokhe na phongdok khibada Namarapam Sagi Mahiro Sing na class 10 naman di 12 ta 1 to 5 position tarapata sen gi mana oina lupa lak ama pira kan hena law toki Hausi sana bagi pauda mohon bagan gi makuta maithi bandang khibana Neroka FC hausi ke thariba I League asigi champion gi manglan diki tamna lap thokre sathariba league asida Neroka FC gi aroba home match oina ngasi khomala pa man stadium da sana khba match da Kolkata gi maming leraba club mohon bagana Neroka FC bu goal ahum anita maithi ba pikibani ngasi gi match asi mai palabdi league asigi champion obe yabe ga sobu khodong saba leiba maramna Neroka FC akan mong sana ke yamasong home ground oibegi kudong saba lautana match ayaba matamda attack tawdana sanaki nakalabaromda mohon bagan su leka sugi match ahum sanaga daba watpigi matakta hosi point table da mani su mafam kanduna leiriba maramna mai paktaba yadi haibigi wakaronda yamna hesingna sanaki match horakpa minute taramanga sapa matamda mohon bagan team defender gi asoiba magi kudong saba lautana Neroka FC gi striker Singam Subasna yamna hesingna D-box manungda posinuna sip ball kautuna maki team gi ahanba goal sanki Loina Neroka FC na goal san ke kan da bada match ki kun suba minata mohon bagan ki favor da phangba penalty kick ama chemadi ki striker Ased Perik Difanda na goal othoki Loina Neroka FC ki striker Felix Odi Sirina match ki kulhumdoi sakpada Neroka gi ani suba goal san na goal ani amada mangsil thake edu mohon bagan ki marak counter attack tawdana goal san ba honarak pakaloina na match ki minute kumapanda team madi ki striker Ased Perik Difanda na goal amaga sandana goal ani da laiki mohon bagani ahunsuba goal adu ahanba half ki additional time matamda striker Akram Mogravi na sanduna ahanba half phawda mohon bagana goal ahum ani da mangzil thaki anisuba half ta Neroka FC na kan mo na sanatra goal handok pa yawa ta kaya phangnabasu goal on thopang ngam kitaba maramna mohon bagani makuta maithi ki bani ngasigi match atu ta Neroka FC ki Varne ke Kalon Arin Glenn William Amadi Mohan Bagangi Akram Maghrabi Aran Mapambai Susine Dana Sanawagi Damak referee na yellow card Puktoki Neroka FC ki striker Singam Subas na ngasigi match to the masak thona sana ki pagi dabak hero of the match ki bana phanki Neroka FC ki aro match na lali ba February kuntreta Kolkata ge Salt Lake Stadium da Kingfisher East Bengal FC ka lamba tong nakani loina na match asida Neroka FC na mai parab di league asida phajaba mafam amadi kan mangam go toripani adubu league asigi champion oiba natroka ani suba position ta ba haibati atoba team singi waliba match ki result singi makha pon ke dawri Mars amadagi taruk phawa Kanglai Past Dance Association asindra pangthok dariba tare sub Kanglai Mega Sports Festival 28 ki manung sana Athletic Association of Manipur ka kusamnaduna Mars mani da pangthok dariba tare sub Kanglai lamsang lamsel marathon race ki form thari haina mahiro lobasin tokpa sero lamada khangalaki amadi sports festival asiga mani dainana February 15 ka yupung ni panda sports for a saints haiba timda cycle rally ama lobasiga head office ki lamtha dana pangthokani masida miya saru yabi haina sero lasina makatari Now, we have doctors, some of the engineers in the Pulaga Semba Hope Charitable Foundation Kobalup Amana Sindra Ngasi Lamdam Asiki Togal Tongan from the Labor Children Home the Labor and sports meet of Pantokri. Consider Labor Standard Robert Higher Secondary School campus ground of Pantokiba, Nomigoiba sports meet to the Dulalan Children Home. There are children home Amadi Foiri, Nawakol, Quairing Yanava Angang Sing Sarukyaki.
yausang komaina lakpaga mari laina home da laiba angang sing dasu yausang sports ki mahawadu khanghanba ngamna ba madi home da laiba angang sing gi marakta competition amadi interaction tohonna bagi pandam amadi sports meet sasi pangthok pani hairi sports meet atuda 100 meter race tug of war musical cheer amadi tongan ba event kaya pangthoki Aribada headlines amuhna miyam da thamsaki legislature ni puni pan mong phana state khuding makta implement tawdabana nipi singi khak kanna bahona bada sauna phan ba piri haina governor Dr. Nasma Hetlana hogo BJP madi NPM ani ki marakta tungda kai ba lakpa ya hena Naga People's Front Manipur State Union na BJP Manipur Pradesh matakta kan wafam tabnati Godsem CBSE amadi bosem na loba class 10 amadi 12 exam thakada ba mahiro sinda seminar nong tonom beren yaw na yai pa paudel kirati Dr. Yaw na more hospital la awara pa kaya lai badagi miron binapi ma Myanmar da satna ngang una kre assembly bifam loi bega awara passing mention lagani haina administer na thasaba kirati Amasong ngasi kuman lampak ta sana kiba ay liki aroy ba home match ta on bagana nero kaya FC ko pandala on manita mai